ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister N. Biren amadi Governor La Ganeshan Sirui Lili Festival Hodokre. Festival asina ekhoi masalgi marakta machin manau oibagi mari adu sagatuna lingzal manaba lamdam ama ohelasi haina Chief Minister N. Biren na pausal pikre. MD Abdullah gi mihat ka mari lenena sem ki ba JS ne lagli batang kuntare ke ayuk pung mangadagi horaga pung ni funipan gi general strike lauthokre. IHRA gi President Mark Thangmang Hauke police na fabaga mari ledena Churchanpur da irang thokre irang laksin na ba honabada police na tear gas sel kaya kaukre police yaw na miyoi taramanga asoka pannangkre Visnupur Police Commando amadi 16 Assam Rifles ke apunba team amana leimakong Turel Dam maya dagi yamlaba khusu khalai kaya fakat pangamkre MAMI TV के Manipuri Prime Time News में इंग ताबरी बस सिंबु चन MAIBAM ना खुरुम जरी होज़ पाउस तंदों न पिज़री कोविड लाइट ना मरम ओरगा चाहिए अनि लेब लरबा स्टेट असगे कैलेंडर इवेंट अमा ओरिबा सिरोई लिली फेस्टिवल लमदम असगे नाट अमसों चन्नबी की थौरम कया गलोनी ना उखरुल की सिरोई खोलदा मणिपुर की चीफ मिनिस्टर एन बिरेन अमदी गवर्नर ला गणेशन हौनबी मतुंग इन्ना हौदोकरे सिरोई लिली फेस्टिवल असिना इखोई मसल के मरक्ता मचिन मनाव ओइबकी मरी अदु सागतुना लिंगजल मानब लमदम अमा ओहेलसी हाइना चीफ मिनिस्टर एन बिरेन ना फुंदोकरे Festival Hodopagi Thoram Aduda Governor La Ganeshan Hai Global Warming Amadi Climate Change na Sirui Lili da Pirakpa Yaba Safu Adu Kumna Nainaduna Sirui Lili Kannaba Honaba Matam Oire Festival Asina Sirui Lili Yokhatpada Mating Oibita Natana Tourism Sector da Su Ajoba Kanaba Aba Pirakani Festival Asining Tizana Market Torabadi Malengi Tourist Kaya Mafum Asida Laktuna Lamdamasi Tourist ke Attraction Ama Oigani Sirui Lili Kannaba ICAR na Tissue Culture na Singba Tauduna Paikalibat Tawak Thoram Singasi Thaganingaini Pambi asi masa ki habitat ta matam pumna magta hingba ngamna ba honabada natana laboratory da preserve tawduna thamba mathau tai Sirui Lili khak natana Sirui chingsang da horiba monsoon pambi singa sasu yokhat ba changi haina governor na makhata ki Sirui lily is one of the rarest plants of the world, which is found only on the top of this hill, the Ukhrul district of Manipur. Therefore, there is a need for proper scientific study on the flower, so that this renowned flower can continue to thrive in its original habitat. I am glad that ICAR has taken up tissue culture of this plant, and I hope that it will perpetuate this plant not only in the original habitat, but also in laboratory conditions. Thoram aduga mari lenena Chief Minister N. Biren na hai Manipur da hauzik ahongba kaya lagle haido ki bawafam thabak ta onthokpa haiba ase BJP lenga ki pandamni lenga asina ching tam thong manana amata oina saukhatnaba kanna honari marak asida lenga na paikhalakliba yaifa thorangi thabak thoram singda tangkhol ichelinau singna saugalakpa ase yamna apenba fawi ngasi lenga na changsilakliba war on drugs ki khongthang asida tangkhol furup cha singna saugalakpa ase yamna singthaningai ni Manipur asi apikpa lamdam ama oizaraga su atangba posak kaya fangba mafam amani lamdam asida fangliba atangba posak sing asi yokhatpa mathau tai ukrolda fangliba nungbi safu asi hena pangthok sauthok na puthok na balengak na khanaba khongthang paikhatpada natana tangkhul hui kanaba thabak su paikhatkani chingi district singda university khara linkhatnaba kanna honari university linkhatpagi chapsaba fibam leiragadi pedigree college da hanba mijeng thamduna college asi university thangta onkhatkani Lengak asida miyan apen penda leiragadi jingnaba leitana pau fawiraku marak sida matam khala lebraba miyamgi numit amadi hill leaders singi numit jun thadagi haunaba khanari Sirui festival asina machin mana oibagi nungsinabagi mari sagatuna amatta oiba lamdamama ohelasi haina chief minister na pausal piki State floor
ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯑꯍꯜꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯂꯤꯗꯔꯁꯤꯡ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯚꯤꯖꯟ ꯁꯤꯔꯣꯏ ꯂꯤꯂꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯁ꯭ꯇꯦꯠꯀꯤ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯔꯝꯃꯤꯅꯣ ꯁꯦꯂꯦꯛ ꯇꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯈꯟꯕꯤꯔꯝꯃꯤꯕ ꯂꯤꯗꯔꯁꯤꯡ ꯒꯣꯔꯃꯦꯟꯠ ꯑꯗꯨꯒꯤ ꯇꯤꯝꯗꯨꯕꯨ ꯑꯩ ꯃꯈꯣꯏꯕꯨ ꯑꯩ ꯑꯣꯅꯔ ꯇꯧꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯛꯑꯦ ꯕꯠ ꯑꯇꯥꯡꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩ ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯅꯨꯡꯕꯤ ꯇꯥꯡꯈꯨꯜ hui mithun rearing tangkhul hui si hujik variety khara mangat ko dong tawbune adu bai ngarang social media da ma thengna matanda thawoina tangkhul hil hui si yoga thamba mi thol khre hujik adu hujik nungbi gi ngasai de honorable governor su hairi bane ai ngon da ngasai de har nang nungbi gi si khara chouba industry gi type da ma hangtok na ba taw hai adai na sir ai sungsoi soi na tawge hana gi moi gi sida koi startup ko ma loan ko ma su khara pir ga leibine adu khare hena chauthok na ba doi hona jage nai honorable governor nungbi gi doi haira min khare ana mapana puthok pa ana ba chawna factory gi type industry gi type ta honsi haibani honorable governor gi apambo Ngasidagi hauduna me kunipan faba numit mari ni chupna sathakadaba mari suba Siroi Festival hodopagi thoram adu ngasi Siroi khulgi Siroi Village Ground da nat ki oiba zagoi isai kayaga konan haudoki thoram adu Manipur ki Governor Laga Nation Chief Minister N Biren Lenga ki maru oiba Minister Singh amadi MLA Singh na mathang sina Chief Guest President Guest of Honor amadi Special Invitee Singh oina saruyaki Festival adu hogdopagi sarugama oina festival adu tekta kaidana pangthoknaba Dr. Ringfami ke kasungna Ishorgi mafamda thonibagi laison tison pangthoki ngasidagi horiba Siroi Festival asida tongan tongan ba thoram kaya pangthokadauri handaki Siroi Lili Festival asida inau noba machal ama oina tangkol huigi asengba bridge sing miyamda utkani loinana top top masak ama lezei hariba ukrulgi standang asiso veterinary department ka khusam naduna miyamda yenghanbagi khudong chaba pigadauri festival asigi entertainment program sing Ukrulgi Baksi Ground da pangthokani maru oina miyamna pamnariba sirok competition ngasi numidangdagi hoduna numit mari ni chupna mafam asida pangthokani loinana festival asigi aroiba numita international band monument so perform tawgani festival asigi damak kumal lampakta leiba interstate bus terminus tagi ngasi ayo pung 9 dagi hoduna numit khudigi ukrul faba bus stand ba hokre Tha asigi tang tara taruk dagi thiva khangdana leiruraba matung tha asigi tang kunithoi da Imphal Tural dagi sina phangkiba yaripok changam dabi dagi kori mayum MD Abdullah gi mihat ka mari lenana semkiba JS na lagliba tang kuntaret ki ayuk pung manga dagi hauraga pung nifunipan gi general strike lauthokre JSC against the brutal killing of Kori mayum MD Abdullah na press ta thadro pachirol aman hai misi asigi matang da Chief Minister N Birenda memorandum pisinduna tongan tongan ba demand kaya taduna lakpani adubu police ta yamna thausadaba moong da thawang kaya satharakpadagi tangai fadana pung nifunipan gi general strike asi lauthokpani hari miat asiga mari lenina Manipur gi mafam kaya da khongjang kaya sangsilaba fawba miat asiga mari lenina miat pasing suna fadaba sina mirik pidagi meija olaknabagi maram kaya ohilakli miat asida chawna lautuna bagi thawang ama chathariba asi lengana magistral inquiry ama thidokadabani loinana lilong police station gi mathakta meeting sangduna mara leiba police officer sing suspend tawgadabani mathak thongba officer sing senaram labadi makhoi gi mathakta action laugadabani miat asigi charge sheet su numit 15 nigi manungda loigadabani haribo wafam sing asi makhatana thabakta onthok trabadi hena kanba ihau sing lebak miyam galoinena sangsingani haina su phongdorakli general strike asida ana laing asi ana deva karma mahau lang pok abadi isingna chingbagi oinadi komthokani hari Social media da post ama thagalubaga mari lenena International Human Rights Association IHRA gi President Mark Thangmang Haukif Manipur Police ngarang New Delhi dagi fakiba aduga mari lenena ngasi Churchandpur District Headquarter da irang thokre irang laksin na ba honabda police na tear gas cell kaya kapre police na miyo 15 Roma sokapan nangkre Presta phongba pau amagi matung ina IHRA gi President Mark Thangmang Haukif Delhi dagi Manipur Police ki team amanangarang nungtil pung ani makhairom taba matamda New Delhi gi Kisangarh da leibayum amadagi fabani Mark Thangmang Haukif Police na fare habigi pau taba dagi ngasi ayo pung 13 minute nimfurom taba duwaida miyamna Churchandpur da irang hauraki Churchandpur gi Peace Ground da ihan hana miyam punduna Mark Thangmang Haukif thadok o haina irang hauraki Police na miyam adu tankaina bagi damak tankaibadagi tungda tuibongi community hall da miyam sing adu amuk punduna yaningdaba phongdokpagi khongsat chatnaba honaki khongchat adugi ayaba pinaba district administration Churchandpur da haibada ayaba piraktabadagi khongchat adu thingnaba police na honaki
Chairak aduda miyam aduna khongchat chatnaba honaba Police ka khongjang loi sing aduga mungnaba thoki mungnaba aduda police na tear gas smoke bomb amadi blank fire sing kafki loinena khoishau narba miyam na so police da nung thomsin ki hari police khara da khongjang loi sing na so fu basu yaw ki hari mungnaba aduda khongjang loi nupi ama yaw na mioi tara manga asoka pandang ki hari tungda miyam adu tuivong forest gate maya da amuk laktuna tidim lambi da leiba DC office da khongchat chatpagi ayaba lobalaki Maduda su DC na ayaba pirak tabadagi mafam aduda miyam adu pulap punduna lambi maya da barricade pesinduna leiki tungda nungtilpung mga rom tabadwai da khongjang loi sing adugi mahut Mihut Singa Churchanpur District DC ga yanaba ama purakduna khongjang loi sing aduna memorandum pisinbidagi irang adu nemthaki hauzik maki oina makha taba irang thokloktana ba district administration Churchanpur na district asida CRP 6 section 144 salaiduna miyam punbada thing batham kre hari He will be arrested again because he is a fraud. Oh, really? He was arrested in an FIR. Ask him if he was not. No permission letter has received. This guy is a fraud. Who is? We want justice. We want justice. We want justice. Settlement. Settlement. Set us free. Set us free. Set us free.书写到什么什么什么。来，赶紧到！别我了我来不及了。你也是换。Vistupur Police Commando amadi Section Assam Rifles ke panbatim amana ngasi nongalam daida kangmong maning lekai deleiba leimakong Turel Damaya dagi yamlaba khusu khulai kaya fagat pangamkri Police tagi fangwa paugi matung ina khusu khulai sting ado Vistupur District SP and Herozit ki meeting makada Vistupur Commando amadi Section Assam Rifles ke panbatim amana ngasi nongalam dai pung ahum lom tabadwaida kamong maning lekai ki kha thangba singkhong da operation chathabada fagat pangamkibani hari khusu khulai sing adu kamong maning lekai ki leimakong Turel gi Damaya da lotuna thamlambani hari police na fagalaba khusu khulai sing adu di MA1 assault rifle ama point kuntrani thogi pistol ama Chinese hand grenade ama MA1 assault rifle ki magazine ahum kapa yariba MA1 assault rifle ki maru yankhai mari point kuntrani thogi magazine ama point kuntrani thogi kapa yariba maru mari amadi Kenwood handheld set mari ni hari operation adu da myoi amata fabagi paudi leiti fagalaba khusu khulai sing adu lal holof amagi oigini haina police ke maikai digi phungdorakli farba khusu khulai sing adu makha tabalo gi thabak lokhanaba nabo police station da sinakre hari Class 10 for Hindi loan compulsory subject oina tamhanaba Union Home Minister Amit Shah gi firef adu state asigi oina di mahiroi singda tapna hu pizarakpa gumbani haina Council of Higher Secondary Education Manipur gi hanagi secretary amasung chairman oramba Dr. Hamom Nabachandra phungdokre wafam asing asi Patriotic Writers Forum PAWF na sinduna Manipur Press Club ta pangthokiba Hindi loan class 10 ki thak foba mahiroi singda compulsory subject oina tamhalakpa matamda mahiroi sing amadi tungi mirol da thengna hogadaba fibam haina mingthonba nomigi oiba symposium ki thoram amada Dr. Hamom Nabachandra na phungdokibani lamdam asigi saknai raba miyoi amasung mahiroi lup sigi luchingba sing yauna pangthokiba thoram aduga mari lenena Dr. Hamom Nabachandra na hai state asigi mahiroi singda Hindi loan bu compulsory subject ama oina class 10 foba tamhanba haibase tungda khudong thiningai oraknabagi machakni loan asi tamningba natraga khangningba athingba piba natte adumakpu compulsory haiba wahai asimak aikhoigi horakliba mahiroi singda tapna hu tharakpa oina thokli UNESCO na Manipuri loan asi mutpa yakibagi warning piba leikrabani asigumba luraba tanfam asida Hindi loan bu compulsory subject ama oina amuk tamhalaklabadi Manipuri loan da hena satiba fibam ama mayok narakpa yai imalon gi mathagda tongan makhal gi pressure sing marol loan sinkrabadi thangthaba ngamloidaba potlum ama soidan oirakani maram aduna asigumba fibam sing asi mayok nadanaba matam chana thengna hoba chumi hauzik Bangladesh ta khundariba Manipuri sing na mayok nariba fibam state asida so thorakloi haingai leiti haina so Dr. Hamom Nabachandra na makhatana phungdorakli
loan compulsory masih danger ayo wakal compulsory is most danger for future Hindi loan hanaso tum tamdana mai khara tamning mamina khangning mamina tamdana tum leina Hindi loan hang ma tamba Manipuri mai tampa tele liba sinna pun thing nagati tamning mamina tum tamjese hena knowledge tamjning mamina tum tamsin adu tuyon maduna kaya belenti the compulsory ayo apa mama yang na from early stage class 10 of the pick level shashigi shushigi makokda yei ke toriba compulsory ro mai sina tamdana la ado pot asidi ai ki motadi is very slow poisoning in a poor picture Chandel District Manung Chanba Sakpi Karongi Indomen Mangam Kai Paring Dagi Special Commando Unit Yawa Apun Batim Amana Tata Saktiman Amada Haftan Purakiba Brown Sugar Soap Ke Sama Mari Fatarok Mio Mangadagi Fakat Pangam Hari Brown Sugar ga Konena Faraba Mio Sing Adu di Molchom Kuldagi Saitin Tang Haukev Jay Kunitoy Apopalay Kidraba Tangkomang Haukev Tengnopal District Manung Chanba Yangobung Kuldagi Ngamilun Guite Jay Kun Manga Apopa Don Mintang Guite Kul Asimak Tadagi Saimilun Guite Jay Kun Mari Apopa Thamsai Guite Saimilan Guite Jay Taratarok Apopa Yangkomang Guite Amadi Chandel District Champol Kuldagi Dokosai Mate Jay Kun Tramanga Apopa Holkotang Mate Kawi Makoidagi Sel Oina Lupali Sing Nimfuma Panchatrok Kun Amasung Fagbangamki Hiramasigi Matanda Police Tagi Fagmapao Amanahai Indomen Mangam Kai Parinda Drug Putok Pusin Tawagi Tabag Laksin by Special Commando Unit Kawai Soigi in charge DS Krishna Tombi Amasung Chandel District Police ki SP Pande Heman ki Micheng Makada Chowpi Karong Police 43 Assam Rifles Amadi Special Commando Unit ki Apun Matim Amana Kalam Khayok Tuna Patrolling Chatki Patrolling Chatpa Kalam na Amada Drugs Yawa Tata Saktiman Ama Indomen Mangam Kai Parinda Chatle Habigi Pau Ama Piraki Pau adu hek fangbaga backup party da khanghan ki loinena Chowpi Karong Police Amasung Special Commando Unit ki Ampulmatim Amana Chowpi Karong da Hariba Tata Saktiman adu khamhanduna check tawki maduda self ke sama mari futarong da haptan purakiba brown sugar sing adu sit ki maning da ningchina semlaba kakhan amadagi fakat pangam ki bari faraba miye sing adu makhata ba legal action lokhanaba Chowpi Karong Police Station da polam sing adu ga konana khusina kre haina pau asina makhata rakli Mima Nadraba Mio Sing Lenga Namakogi Damag Yai Fanabagi Matanga Paikalapa Tarang Oina Nomagi Oiba Assessment Camp for Person with Disability under UDID Project for Online Disability Certificate Kitaram Amangasi Pangtokre Moirang Kumam Lekai Mandapta Manipur Lenga ke Social Welfare Department Amasung Chief Medical Officer Visnupur Nastinduna Pangtokiba Camp Adu the Moirang Assembly Constituency ki MLA Thongam Santi Social Welfare Department ki Deputy Director Disability L Daneshwar Singh Amadi Visnupur ki DSWO and Jotisu Saruyaki Camp Aduda Visnupur District ki Manung Daleba Miam ga Mimana Draba Mio Sani Henbana Checkup Taukibaga Luna Online Disability Certificate Apply Taunaki Tauram Aduga Mari Lenena MLA Thongam Santina Hai Manipur ki Chief Minister and Birena Mimana Draba Mio Singi Damak Paikalak Liba Thavak Tauram Kaya Asi Miamna Khangbiduna Kana Balobiu Mamangdadi Mimana Draba Sing Laing Daba Lakbiu Hairaba Fawa Laktaba Kaya Yauki Adubo Chief Minister and Biregi Lengak Lakpadagi Disabled Oiraba Sing Kana Bakaya Fangbangam Kre Disabled Sing Sumio Bani Makoibo Tati Ta Oina Tobikanu Haina MLA Thongam Santina Fongdoki Miam Marakshada Karupangi Himara, Yam Mungai Wakanda Bagana, Apoy Wakanda, Sagas, go to P. Wopse, I will wait and feeding go. I will go. Kana, Apoy Wakanda, enjoy the Lovi Wakanda, Andamusi, Mana, Party, music, and something. Kumja listing amaga chamapan gi matamdagi hauna moyon amasung analna khundaduna laklaba mangkang khulbu holen fai haina onthoknaba amadi lengangna sakhangnaba honaragliba si yaba ngamloi haina komla thabi gi kapam khulda saidangduna leiriba mangkang khulgi chief and laban moyon na phongtokre hiram asigi matangna ngasi pangthokiba yaningdaba phongtopagi wakat mifam amada wafam singasi phongdoladuna laban moyon na hai Holen Fai Hariba Mafam Asi Mamangda Mangkang Haina Kundaramba Mafam Amani Masigi Chap Saba Se Sang Amadi Documents Kudimak Makoidalay
Kumja listing amaga chamapan marifudra nithoi gi kanglov ki irang da makhoi singa si chelaktuna hauze komla thabi khul asida moyon singna changsa phampi duna saidang duna leiribani mamang thakta su mangkang khul bolengak asina maming ona ba hoda duna smart city police station amadi international cancer hospital bo holen fai haina maming hapna ba honarakli khongthang asi yaba ngamloi lengak asina paikhalakpa sakhwathoragi thabak sing miam na su taramna okli adubu khul maming ona ba honarakpa asidi yaningde mangkang khul asi matau karamna holen fai haina maming olibano kari karamba document ki makhada khul maming on gadori bano khongthang asida lengak na mijeng sangduna achumba adu thidok piu loinena maduda chenari ba mioi khudingmak logi matung inna jerak pigadabani saidang duna leiriba makhoi ki mapung faba leifam ama hariba khul aduda sinbiu haina so lawan moyona chief minister and birengi puning chingshilakli Naga kuki rang matamda sangda bajaba yam matamda akhui more block ta notice tetana mengkang se haulin pai on thoi haiba notice sum thoi hai asibu kana sarkar na thokpi bono es do kana leibono si sarkar na matang yengsin birga si tigat birga mangwan da lokpham thokpa action lobirabji akhui government gonda akhui na appeal tawjari mengkang minau haiba si chamin na lamni yam chawba lamni short north east west ta akhui border lei asida akhui gi shariral khulun ma 60,000 da lam ama leye hebisi kanana witness tokbuno lakai gi dingtho amasung kanana akhangba witness lebi mono asisu ai matang khangmin nei Wakat mifam aduda sarug yakiba mioi singna we want justice not reprisal. Mangkang refuses demand for justice and survey land around Mangkang village belongs to Moyon and Anal of Tangbong Minau Haiban Jingba Pleka Sing Paiki Lunina. Renaming of Mangkang village to Holland 5 village is illegal Haiba Kolau Sulauki. Lupa crore manga lak nimfumato isang na Ministry of Handloom and Textile gi makhada Manipur lenga ki Directorate of Handloom and Textile na Loktak Pat ki mapalda sengkat kadaba Crafts Handloom Village ki mafam sing asi Moirang Assembly Constituency ki MLA Thongam Santina yauna Marilinaba Department ki official singalunina yeng singkre Textile Commerce and Industries ki Secretary Michael Achom amasung Handloom and Textile ki Director Lamni Kamay yauna jatkiba yeng sing khongsat aduda Moirang konjongbam lekai amadi Patau lekai anigi mayai fauduna cheliba craft village asigina ising lambi oigadoriba turel maril gi fibam su yengsinki loinena loktak pat taraga sendra lambi gi moirang turel maril gi ising lambi gi fibam su kopna yengsinki turel maril asi athubada LDA gi matenga loinena tauba hauna ba wafam kaya su khanaki athuba matamda apiba matamgi manungda craft village asi loishinduna miyamda khusinna ba ngamna ba honamina si haina so MLA gi market gi department gi official singda phongdoki Manipur Hockey ki kumjale singani kuni thoi degi kuntarok fabi ki oina anoba executive board ki mikhal ngasi pangthoki baga loinena khoirom loya lakpabu Manipur Hockey ki president oina khankre hiramasi ki matang da pangthoki ba mikhal adugi returning officer oikiba laishram Sasi Bhushan na thokpa cherol amagi matung ina Manipur Hockey ki nauna khalaba executive board ki members sing adudi nupagi vice president Seram Neken amasung nupi gi oina Sanabam Sakuntala general secretary ki post Al Basanta treasurer dana Ningombam Ranjitni nupagi joint secretary da L N Sanjoy amasung nupi gi dana Chingangbam Memcha khan ki bagalonena executive members oina P Vandan Seram Surjit Ngarangbam Thaba amadi S Rina khanki State IOS Society Manipur amasung Directorate of IOS Lamphel Partners Tindurangasi Moregi 50 bedded integrated IOS hospital gi hospital da no magi oiba IOS free health camp kam awareness program ama pangthokre National IOS mission gi meeting makhada pangthokiba camp aduda makhal khudima ki anaba sing layengki loinana lem na hidak langthak kaya so yanthoki free health camp aduga mari lenena IOS ki coordinator Tondang Nahai Manipur ki Chief Minister amasung Health Minister anigi makhada Technopol District ki manung chana leiba Kwatha khulda ngarang hariba camp asi pangthoki ngasina more da leiba 50 bedded integrated IOS hospital asida camp asi pangthokpani haina phongdoki Zungi tang tara fawgi manungda ziri tipai muk lambi sembi drabadi national highway yauna hariba lambi asi tingbagi khongjang kaya sangsilagani haina Singdong Lekai Women Association ki Vice President Hawam Thoibina phongdorakli ngasi ziri tipai muk lambi asi sembi nabagi matangda Singdong Lekai Women Association ki members sing Zirivam ki ADC Zamson Hangshing amasung Zirivam Assembly Constituency ki MLA yauna ADC ki khutangda Manipur ki Chief Minister da memorandum pinaba
Singdong Lekai de Leba DC officer Chatuna ADC da Kusinaki, Memorandum Bisin Kiba Aduga Mari Lenina Haubam Toibina Hai, Jai Kungi Mamang the Gizri Chipai Bulambi Assi Satok Sasinda Kudong Chatabakaya Mayuk Naduna Lakli, Hari Balambi Assi Zirivam District DC Masamaksu Chatlibani, Maram Asina Lambi Assi Sembi Naba Jingdong Lekai de Leba Women Organization Thorakpani. Hari Balambi Assi Manipuri Chief Minister Nasuzari Vam the Pangtokiba Go to Village 2.0 the same Nagani Haina Lautopa Lake Rabani, Adubungasi forward to Mina Lesson Kiba Senajuri Vangi Miamda, Minambani Haina Low the Bangamde, live activity Handak Numit Karani, Nong Lieutenant Chukiba Aduna Maram Oracle Lambi Asigi Fibam Hena Soxen Cray, Maram Aduna Matang Tazun Gitang Tara Fobagi Manunda Lambi Semba Hodrabadi, National Highway Yana Lambi Timbagi Kongzang Sangsilagani Haina, Toibina Makatana Fundoki. Jiram Dalaiba, Jeti Rorana Kangariba, Mapamachi, Sahi, Gurmuk Helakle, Labia Simbi the Nalabase, Karam Memorandum, CM the Pizaki, Adubu, Simpson Kare Haidana, Kadam Talagi go to village da, Hangan Birami, Lambia say, Disigi, Rodney, Disiu, Jeti Rochida, Lady Bani, Disi Masamaksu, Jeti Rotki, Pimamazi, Kangibani, Kangna, Jeti Rochi, Simbi the Basea, Aqua Sukimatic, Silvam, the Lazariba, Paza, Icona, Noaitaba, Hiding Alitana, Pawi. Masama ke loina Bihar laba matung bel da thoki badagi thiba khangdana leirakiba Bihar dagi mioi amanga se Bihar police amasung Kakjing police ke team mana Kakjing district tagi fakat bangam khre hari faraba mioi adudi Bihar gi sitar mahi dagi Alok Kumar Elias Bambam apopa Laliteswar kawi Ramasigi matangda police tagi phangba paw amana hai kumjali singani taramapan gi Mars thada Alok Kumar na mahagi loina bi Anu Kumari hatpaga mari lenina charge se thagatpa leikrabani Adubu Patna High Court na Alok Kumar Bubel P. Krapamadung Dagi Mankibani, Haribam Mioy SC Kakjing District Additional SP LO, Waikong Police Station OC Amasung SI Jivana, Mari Makong Tigalabamatung Fakat Pangam Kibani, Mark Faba Aduda Bihar Police Kitim Amasu Yauki, Farabamioy Adu Makataba Logi Tabak Lokanaba Bihar the Pukragani Hari. Sugnu Commando Gitim Amanangarang Heroin Gram Sani Marifadra Humdoiga Konan Mioy Amafari Hari, Police na Farabamioy Adudi. Sugnu Wapopi Singdo Lekadigi Wangkem Sarkar Maitei Jai Nifutare ni Hari Mangodagi Sapon Kef Kunitoi da Haptuna Tamlamba Gram Jani Marifutra Humdoi Rongi Heroin Powder Police na Fakaki Hari Police lagi Fangba Paugi Matung Ina Kakjing District SP Sri Vats Kimiting Makada Nubi Police Sawa Sugnu Commando Gitim Amana Akagnaba Pau Ama Fangba the Gingarang Nutil Pung Mari Makai Adwaida Sugnu Wapopi area da Mikup Nahom Singna Chatawok Sing Senaduna Leki Talak Adu da Yamna Chingnaningai Oibamong da car ama yang Thoraki car adu police na Kamna Bahabida Kamlam Dana Kana Thoraga Wapopi Singo Lekai Yum Amada Thousandki Police na car aduki Kongul Libida Wangkem Sarkar Maitei Koba Mioy Asagi Mayum da car adu Kamdana Leramba Tingnaki Police na car adu check Tobada Sapon Kef Kunitoi the Haptuna Purapa Gram Sani Marifadra Humdoi Rongi Oigadaba Heroin powder adu Fakakibani Hari Farabami adu drug sing aduga kone na makataba logi tabak lokanaba Sugnu Police Station da sinakre hari. Singda kadang ban amadi ireng khul anigi lambi sayed naba leidingai isterekta athingba pirakpa bu yaning daba phongdok laduna kadang ban part 1 amadi part 2 gi tongan beluf mangana sinduna kadang bang part 1 da leiba ima panthobi community hall da wakan mifum ama pangthokre wakan mifum adu tha asigi tara humdoida kadang ban amadi ireng khul animagna Yanaduna Imphal West DC amadi Kangpopi DC na me kunmari dagi kuntarok faba land demarcation tauna bahaina yanaba puraklaba matung ngarang ikang khangauduna Kangchuf area land protection committee gi miyoi singna lagtuna athingba pirakpa adu yaningda phongdoktuna sathakibani hari wakan mifam adu da yawkiba singda kadangban apunba maira pai binduf ke secretary elangbam santi da hai kadangban amadi irengi lamgi sayed nabasi athuba matamda demarcation tawbiyo Ipa ipu hagtaktagi leiminaraklaba lamdam asgi furup singna so hiram asida athingba pibirakano lengak abani mari lenaba authorities singna land demarcation tawba si athuba matamda loishinbiyu haina mahagna makhathaki kadangban amadi irengi lamgi sayena riba sarwasi athuba matamda demarcation tawbiyu haina government ki puning singsinjari aduga demarcation asida atopa mari leinataba kanglup singasu athingba piba yaroi ipa ipu hagtaktagi nungsi sanana leimindaraklaba furup singasu aikoi gi demarcation asida ayat apon bibi tanmagi damakta kadangban pawana madi partu gi mera paibina media gi thongda pawjen pizari sis kadangban gi lamgi ngkai athuba matamda demarcation
Committee on Protection and Preservation of Historical Rights of Kobru and Tangjung Hill Range CPPKT amadi Kuki Students Organization KSO Henglef anigi marakta leramba misunderstanding khudimak yanaba purakrabanina CPPKT amadi KSO Henglef na Jay Naba Thokpa Yaba press release amadi comments in social media da thagat pirakanu haina Manipur Police appeal directly Manipur Police ki PRO Kovlen Lovumna khudiyek piduna thadrok pacherol amana hai tha asigi kunhumdoida DCP gi office chamber da phamkiba CPPKT amadi KSO Henglef ki mute sing yauna mifam aduda misunderstanding khudimag yanaba purakrabani Mifam aduda yana ki bawafam sing adu CPPKT amadi KSO Henglef na ikai khumnabiu maram asina CPPKT amadi KSO Henglef na jay na bathokpa yaba press release amadi comments in social media da thagat pirakanu haina jerol asina appeal directly Film Forum Manipuri Chairman Yauna Kumjale Singani Kuni Thoidagi Kunmanga Fawagi Thau Pugataba Office Bearer Singh Khanabagi Mikhal Ngasi Pangthoktuna Laimayum Surzakanda Chairman Oina Khanbagalunena Tongan ba Office Bearer Singh Su Khankre Film Forum gi Office Bearer Singh gi Mikhal adu ngasi Lamphel Park ki supermarket leiba Forum asigi office ayuk pung 10 dagi hoduna vote thadana ba hoki Mikhal aduna nauna khallaba Film Forum gi Office Bearer Singh adudi Chairman Oina Laimayum Surzakanda General Secretary Oina Oinam Gongdam Treasurer Oina OC Mera Vice Chairman number 1 Oina Ningthauza Zevidya Vice Chairman number 2 Oina Waikhom Gozen Beitei Joint Secretary number 1 Oina Prem Sharma Joint Secretary number 2 Oina Imo Yumnam Joint Secretary number 3 Oina CS Inaubi Secretary Information and Communication Oina Sanjirasni Thasiki tang tara taruk tagi thiba khangdana leirakraba matung thasiki tang kunma toida Imphal Tural dagi sina phangkiba yaripok changam dabi dagi MD Abdullah gi mihat adubo yaning da phongtokladuna ngarang tongan mafam singda mairagi rally chatkre mihat asigi achumba langlalan sin puthokna bagi dabi tawraduna lilong nungai gi Social Youth Progressive Organization SYPO na sendra mafam adugi masing yamlaba miyamna sarugya dunu ngarang numidang mairagi rally ama chatki Rally aduda saruk yaki bamiyoi amana phongdorapagi matung inna Abdullah mihata chener bamiyoi singi mathakta lengak asina maragi matung inna matik chaba serak pigadabani loinena lekai asida leiriba club amasung organization singna somyar asigi achumba puthokna ba honabada angamba mating pangani haina phongdoki Haukiba megi tang tara ga tarukta gi mafang thangna mangkhaga megi tang pungani thoida mihat thina hatok laba matungda Imphal Turen dagi sina phangjiba kori mayam Abdullah gi misi gi matangda daningda ba amadi mihat adum kandem tawbaga loinana mihat pasing asigi laingakna kutakta phaduna mihat pagi matik chaba dandi phanganbiu haina Social Youth Progressive Organization saipo nungai gi maikai dagi Laingaki puting singsinjari. Kori mayum Abdullah mihat. Kori mayum Abdullah mihat. Mihat paniyo. Amaromda Abdullah Mihatpu Yaningda Phongdoktuna ngarang numidang yaripok ningthaunai daso mafam adugi miyamna maira rally ama chatki rally adu Manipur Muslim Welfare Organization ningthaunai branch na misi asiga mari lenena semkiba JAC amadi ningthaunai gi club marina sinduna mafam adugi miyamga loinena chatkibani maira rally aduda Abdullah gi mihat yaningde mihat badandi pibiyu we want justice police na fazin kiba mamanaba sing maral leitrabadi thadokpiyu haibana chingba kholau kya su lauki Thasiki tang tara tarukta yumdagi thokraba matung Imphal Tural da asibaksang oina phangkiba yaripok changam dabi dagi korimayum Abdullah gi misi asi akanba mongda condemn tawi haina All Manipur Muslim Development Committee gi na thadropa cherol amana phongdorakli Luf asigi Vice President Awas Khana khujek pidura thadropa cherol asina hai hana mamangda sunupi kayabo tamthiba mongda hatok piramba badi nupi gi maramna Nipas kayabo so hatok piki ba thodok kaya thokiba leikre adubo tamthiba thodok si leptana chatharakli maram asina matungda amuk thoktana balamdam siki people CM amadi mari lenaba department ki miyoi singna Abdullah gi mihata chena ba khudemak faduna miyam khangna matik chabadandi pibiyo leikidraba Abdullah gi imungna nang hauriba awabada so saruk yabaga loinina misi asigi matangda sem ki ba JAC na changsilakpa thawak khudemakda thawayauna support tawgani haina so AMMD sigi serol asina makha tarakli International Federation of Muay Thai Association IFMA na sinduna thasiki kuntaruk tagi June mari fawba United Arab Emirates ki Abu Dhabi da chathagadaba World Muay Thai Championship da saruk yanaba Manipur dagi sagol sem waramba soibam leikai amadi thongam nyo maitei singjamai hayeng Imphal thadoklagani hari sagol sem waramba mamang seida
kilogram hufutareta national muay thai championship da gold medal laukraba sanaroi ni thongam new maitei sumamang sehida kilogram humfutara mathoi da national muay thai championship da gold medal laukraba sanaroi ni Tentha Khongba Welfare Association TKWA na sinduna mamang thai April ki tang kunipan dagi Tentha Multiplex Ground da tim kuntrani thoina group nipan thokna khaidokduna satharakiba TKWA Trophy 2021-22 gi ngasi group B gi league round match da Mart Club Moirang Mai Pakre ngasi sana ki ba han ba match da Sana FC Thobal amadi Wangoi FC Wangoi goal ama chanaduna draw sakre aduga ani suba match na Mart Club Moirang na Mine B Chingarel bu goal ani sino da mai chepapiki hayeng group C gi league round match sing da nungthil pung ani da Lisbon FC luwang sangbonga LSIC lamlai ga hanba match aduga nungthil pung ahum dana HIFA luwang sangbonga Lanchen B FC tawung ko ka ni suba match sanagani arabida maro eba pau amung hanna pizari Chief Minister and Brain Amadi Governor Laga Nation Siroi Lili Festival Hodokre Festival Asina Ekoi Masal gi Marakta Machin Manau Oibiki Mari Adu Sagatuna Lizal Manaba Lamdam Ama Ohelesi Haina Chief Minister and Brain Apausal Pikre MD Abdullah gi Mihat Kamari Lenina Sem ki Bazde Esina Lakli Batang Kuntare ki Ayupung Mangadagi Hauraga Pung di Funipan gi General Strike Lautokre IHRA gi President Mark Thangmang Hockey Police na Fabaga Mari Lenina Churchanpur da Irang Thokre Irang Laksin na Bahonabda Police na tear gas sel kaya kapre Police yaw na miyoy tara mga asokapan ng kre Vishnupur Police Commando amadi 16 Assam Rifles ke apun batim amana laymukhong tural dam mayadagi yamda bakhusu khalai kaya fakat pangam kre MAMI TV ki Manipuri Prime Time News matang asidaloi sari yeng tabri basingbu amuka hanna chan maibam na khurumjari